ahan ahan mamakta dengan segi Pukning Warol thorom tabiri basing James Agrizam na taramuk chari nasigi Pukning Warol gi season nazari ba number 9077282001 number siso hangduk chari number sida call to birga dom na dom gi Pukning Warol pungduk pibe agani loina na sanduk chari ba thorom asi maroina GTPL cable network aduga MCTV मैम ना खंगनबा अदुगा YouTube channel दा Diamond TV amadi Facebook page दा Diamond TV loinana ngasigi hanba call koron ngaizari thorom masigi dama asomni thoi charam sori ngasigi YouTube ta changjan birakpa Sony Soul Sem Taramuk Chari Asigi Tarom Asigi Damak Season Azariba number 9077282001 Hangduk Chari Ambassador Call Tobiraga Adona Tarom Surugabiu Pongdopio Adongi Pukning Warol Taramatoi Suba Sangai Festival Hodokre Farup Contra Hondogi Mio Sing Punna Unavada Yunan Minister Come Tingna Haukre Harry Indonesia the you are Harvard the Mio in Fugotaruk Secre Aduga Mio Satret Hena Socre Lengana Local Libatorang Karino Kangre ST Chanbadi Local Committee Gimatung in the Sangadavani Wall Mate Council now Fondoki Bawa Fonga Sikotoduna Nutiki Fong Liba Sing the Fongli Loktak Patpo Asian Development Bank na Malengi Takta Semgalagani Hari Iko Pata Usek Fana Nabalang Nipan Talam Le Lang the Turambanganu Mit Ngowi Kanduna Tadokre Hari Moirang Kuno Sangai Ethnic Park Maite Yumzaugi Kayat Lon Yaudabana Turising na Hang Madu Kumpang Kangdre Hari Malayam Pumagi Mijeng Pam Oivo Kumaya Mohensi Haina Kisan Ready now Manipur Sangai Festival 2022 Marang Kuno Ethnic Park the Hodokre Lupa Koti Yankairongi Guligo Konana Mioi Ohum Pare Hari Lupa Koti Kror Yankai Organic Farmer Lising Taranipan the Lupa Kror Taruka Krehen Bob Pangan Krehari Ngasigi Pukning Warol gi season azariba number hang doktuna thamjare call ngasigi yamlai dala sari devi call lakpa lokche Hello Hello imo ima wangkai lore mam lerakta kini imingna dale sori kawi sahi se 80 plus warabani aina Pukning Warol isa gi taja pasyang kuira ne dol tawringa de hongna taja rakpaduna hoji phawli lepla letna taja ra even ai nong ta saru ya jagena khanbasi Pero itata lai rabani ai kayumom ta phongdok jage bungoi Habio Akoigi matam khagi mamangda akhoi honorable CM na haibikhiba akoigi lerak konsang phansi mepok la hong thola aka gari asok basang ba channa ba khona ba na haibikhidna bungo Hoi adugi di yam thagachai yam nungai je adu hauji adu maina lambi langhangda mieng jangwi sumaina iram nala da su khitang mieng jangwi daga di yam nungai jagani na haije ge tok jabani bu Iram na last Hoi iram nala je phatana khoi di ising ni senpham je leitre ba khoi wangkhai matek lolen bam lerak ki yum khar se na angang nu biga si ising ni chian dam ni na laina bu pa hai pata re lok thungi ba khu ba hal akho shu dungai ima goi shu simani yam tore adu da mieng khitang
Lera konsang na mirang kano iram na last na miyang stang changbira ka yam nuai jagani simta thamjage ta puni mo imana. Okay. Thamjarage YouTube ta mong lakjarage. Okay, 타가짜리. 도람 서로가 비라고. 세기도. 하나는 타가짜리. 도람 세기도 모두가 ngasi Facebook live ta lebiri bichna housing. Facebook live ki oina sound laktabra dom dang takpi se Prabitra kungamana soundu yautrabu nai. Sound ya dabra dang Facebook live ta lebim amak kumbira di am ngai jani. Hello. Sergeant Ahmad, Sergeant Sukai kumjari. Zauji. Warol kita punu second tawuni. Tapi zauji. Ngasi ji koi Shanghai Express ki. Front page da ahing ba Shanghai gi mahuta asa ba Shanghai oina lehuraga da ha ba kanum hai. Yam na hijing du pa ba tu sung bai tare. Hoi. Ai ba ji environmentalist koi gi samung ngona hai ba wafam ni ngarang ji koi gi ranbit thangna na isei ma yaro Shanghai na putukpa. Sei dugi maramda koi press note amada yaurapani. Hoi. Amjani wafam de hujiksi Shanghai koi festival ji koi haure. Shanghai hariba sa ji koi kanana bagi damakta tingi tammi punna koi helping hand thinkin ma mathau tai. Shanghai hariba ji phumthi da haubani ahauba phumthi adugi mathakta hingmani lokta ki mathakta aduna koi lokta ki thawai di ising asi torel gi koi ichel dagi chendharaga ichin phamurga lokta ki ising hi leiribani adubu number turel ni film yengurga di lokta ta chendharanguni khalluga lokta ki isingna kya kana pharamdo mande habisi chama koi sumngane na khalli maramaduna koi Shanghai kan habisi environmental kan mag sap mane mi puchi kan mag sap mane umang kan da yaroi ramdi umang duna kunung jun cha nung jubu kanda ising supsal lawga mara duna supsal lawga madu thador kadoini aduna umang koksallaglaba adigi toren torban da tari mi singina Shanghai nungsibadi oina nungsi kayam nungsige bu Shanghai ji promote tongno hanabada Shanghai Express na wi newspaper am julai Shanghai Artist Association na lila party am julai Shanghai Hotel nan julai yamna lai hajari bu ko adigi Shanghai koi yamna lai gre Shanghai ji promote tongno hanabada so Shanghai ji kai dawrige haibasidi koi Shanghai festival lapka ta dinghin na bodong tawi Masih sahi keragi mamang da Shanghai festival pangtu ingai manung duda Shanghai parga cabagi dari amri polis na phagi bagi wari sulai adu thamjani wafam di Shanghai je kan jai ba targadi Shanghai ai sa ji mi amadagi hena belu thamaga Shanghai ji hek parga charam ba halam ba se mi harpa amada piri ba tandi dar penal court ki bagi section 302 da yauri se mi harpa ji case da yauri ek se masige sap anan pala ba aduga torenda amot pelang dari se Masina koi kai tare fine ji 10,000 gumba aduga jail da chahi ama gumba ani thatar gumba thambage dumuma tawdagadi mi jingji tandi bu phangdraba adum panglong lang thokpani hoji toren pan da leiba drishaji uba matamda ising thakadawba koi talle aduna Shanghai kobi chirongbi yengbi penba naidadi tijing afam ataida koi phangdaba Manipuri magi tangaba lallasi kanana bhonabada miyam punamuna thodang lominasi Jurassic Park hariba film duda dinosaurs leirami haibadona ekhogi adugumba ekhogi maming tangaire kachi leiko leido adugumna maming tangai hore ekhogi murti tangai hore ekhogi Shanghai haidana matamam de lakatra haibagi mi painaba onarakpase chada nungaitaba ama ekhogi phawi maramaduna ngai festival na lakpaga maram iroinana ek amaju semdabe yaroi aduga miyamnasu phajab sa se koi nungsiraga di torenda amot palangdabiga nu water pollution thogadi loktak ta hauriwa magi chinjak neba magi koi pambi ano anu base masi koi Shanghai ji paisa pai na 5-star hotel da pura thamu yabanati mai majak pijabe yabanati ba aduna koi punamangna kanana bo honabada koi thodang lominasi Shanghai festival ju handaksu yam phajana mafam taraga mathoi ni hundoida pangthokpo gi adugumba kagastu ujare masigi roinana miyam punam gi wakhanda Shanghai asi kanminna ba thodang khajik to su lomina si adina puning waro je pongdu chegen to gyapne Thank you Mozawzit yam phajaba wafam sing thambi Thank you so much
Marik chumla bo afam thambi bagi dama. Mathangi caller da khudung chawa mo pizari. Ngasagi season nazari number 9077 2820001. Namasida call to biruga domna domgi su pungin da fawbiro po wakalon sing share to bi. Malem gi no khwaidigi nungai to bato dog harabadi diona siagi zaba avada. Mayai urap kan ba yuar habda mioi hum fuga ni thoi lekhi da ba madi mioi satret ki matak de na so apan yaw ki ba. Hello ming amade leifam ibc. Nambon dagi Ramasari Merim Indira. Taram lok chari habiu kari wa habi ningi kari wafam thambi ningi. Uning wafam dira sar kai gumba matang haja kita bone sa. Habiu. Ngarang je sanga festival kakila kosna tidin saite kari su atu kimatik kunge. Tapi adu kimatik su yang athaure kari thauri ba sing sina su kitang kam na ingna thawan ningi. Ngarang ai samak se pung toruk makai tare ta fating ai da ai injang reiwaga halapada terus amata je sa kari su yang kan thawak ko moise. Arayda kari ki mani jina ai sas reida thagan ya thangba sai reida pot tare ba. Ore ado me ampun ma